ꯂꯩ ꯄꯥꯏꯕꯤꯔꯣ ꯀꯣꯟꯅ ꯁꯝꯖꯟꯅꯔꯒꯦ ꯑꯗꯨꯝ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯩ ꯖꯤꯞꯁꯨ ꯕꯦꯡꯁꯨ ꯆꯪꯒꯗꯕꯅꯤ ꯑꯗꯨ ꯆꯪ ꯂꯩꯕꯗꯗꯤ ꯃꯇꯝꯗꯤ ꯌꯥꯔꯔꯣꯏ ꯇꯧ ꯇꯥꯔꯝꯃꯅꯤ ꯑꯅꯤꯕꯨ ꯇꯥꯗꯧꯔꯝꯃꯅꯤ ꯑꯗꯨ ꯇꯥꯔꯦ ꯆꯞ ꯆꯥꯅ ꯆꯪꯕꯒꯤ ꯇꯥꯏꯃꯤꯡ ꯁꯤꯟꯅꯕ ꯇꯧꯔꯁꯤ ꯇꯥꯕꯤꯅꯕꯕꯨ ꯂꯩꯔꯗꯤꯅꯦ ꯂꯩꯅꯤ ꯄꯨꯡ ꯃꯥꯄꯜ ꯂꯣꯏꯁꯨ ꯌꯥꯅꯦꯕꯀꯣ ꯇꯥꯕꯤꯅꯕ ꯈꯛꯇꯒꯤꯅꯦ ꯑꯩꯈꯣꯏꯅ ꯉꯟꯕ ꯑꯗꯨꯒ ꯃꯇꯝꯗ ꯈꯥꯏꯁꯤꯗꯤ ꯇꯔꯥ ꯂꯩꯕꯥꯛ ꯃꯁꯤꯡꯒꯤ ꯒꯥꯏꯗꯦꯟ ꯑꯩꯈꯣꯏ ꯂꯩꯗꯕ ꯊꯥꯟꯗꯣꯏꯅꯤ ꯑꯗꯨꯅꯤ ꯃꯇꯝ ꯉꯟꯕ ꯊꯦꯡꯕ ꯇꯧꯅꯩꯁꯦ ꯇꯥꯕꯤꯅꯕ ꯃꯤꯗꯨꯒꯤ ꯈꯔ ꯈꯜꯂꯒꯅꯤ ꯇꯥꯕꯤꯅꯕ ꯃꯤꯅꯕꯨ ꯂꯩꯗꯤ ꯄꯥꯔꯣꯐꯥꯎ ꯇꯧꯒꯦꯁꯨ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯍꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯤ ꯈꯪꯅꯕ ꯂꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯩꯔꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯈꯔ ꯂꯣꯏꯅꯃꯛ ꯃꯤꯆꯤꯠꯁꯦ ꯁꯨꯔꯒꯀꯣ ꯒꯥꯔꯤ ꯑꯅꯥꯟꯕ ꯑꯝꯗ ꯇꯧꯔꯒ ꯀꯥꯈꯠꯂꯒ ꯉꯥꯡꯅꯕꯅ ꯃꯤ ꯑꯗꯨꯅ ꯁꯤ ꯇꯧꯔꯒ ꯄꯩꯁꯥ ꯄꯣꯠ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯆꯠꯄ ꯀꯞꯄꯜꯗꯩ ꯊꯣꯡꯅꯤꯗ ꯅꯣꯡꯃꯒꯤ ꯃꯤ ꯑꯃ ꯑꯅꯤ ꯑꯍꯨꯝꯗꯤ ꯀꯞꯄꯜꯁꯦ ꯑꯗꯨꯝ ꯊꯣꯡꯅꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯁꯤꯜꯂꯣ ꯑꯗꯨꯝ ꯆꯠꯁꯦꯅ ꯍꯥꯏꯔꯛꯂꯦꯕ ꯍꯌꯦꯡꯕꯨꯗꯤ ꯃꯥ ꯇꯥꯔꯤꯛ 19 ꯃꯔꯤ ꯐꯥꯎꯗꯤ ꯖꯔꯅꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯒꯣꯜꯁꯦꯟꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯁꯤ ꯕꯣꯔꯗꯦꯟꯅ 5-10 ꯌꯥꯎꯕꯗꯀꯣ ꯀꯅꯥꯝꯇ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯊꯣꯛꯄ ꯅꯩꯔꯣꯒꯦ ꯍꯥꯏꯔꯛꯀꯅꯤ ꯂꯩꯇ꯭ꯔꯦ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯃꯑꯣꯡ ꯇꯥꯍꯟꯗꯕꯁꯤꯅꯅꯦꯕ ꯂꯝꯕꯤ ꯌꯥꯝ ꯆꯦꯜꯍꯜꯂꯤꯁꯦ ꯅꯤꯌꯣꯝ ꯅꯥꯏꯗꯦ ꯄꯥꯔꯀꯤꯡꯁꯦ ꯈꯥꯝꯅꯤꯡ ꯃꯐꯝꯗ ꯊꯠ ꯈꯥꯝꯅꯕꯤꯁꯦ ꯁꯤꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯌꯥꯗꯦ
ꯔꯣꯁꯟ ꯀꯨꯃꯥꯔ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯇꯧꯋꯦ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯅꯦ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯒꯠꯂꯝꯃꯅꯤꯌꯦ ꯂꯩꯔꯝꯃꯒꯦ ꯑꯗꯨꯗꯤ ꯃꯥ ꯉꯁꯥꯏ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯤ ꯍꯥꯏꯕꯅꯦꯕ ꯁꯦꯝ ꯅꯟꯗꯣ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏꯗꯩꯅꯦꯗꯥꯏꯅꯦ
और कहीं सेम नंदू नुपीदु सिलम देने देना नतबा मा नंदू पाखा गरी बोरम बदो शाम के सुन सुन बात नहीं ना हम नहीं आ घूमने के ना इतना कहीं का सेम नहीं कर मामा नंदो तो हां Sao cái tàu này hay tàu này? Singaran ke. À, đây này. Singaran ke dina itu berapa nak? Mana belo kan? Pun bagus dia. Iya lo. Yang nak pikir terang tu halau macam kamu ni kan? Ini dia apa cakap lagi tu? Ini. Kau dia apa tu cakap lagi ha? अब जुम नहीं लाख लिखी हुई है मुझे जुम नहीं लाख लिखी हुई है कौन सी दोनों मतलब लग रहा है हाँ भी आती नहीं तो भी याद नहीं तो मरा कुछ कर दो सिम थानों कम वीडियो तो बजा बगी लोग तो उन्नति है साउंड में आप चला के नम थोड़ा ताकत के लोग ने यार चलो हम तो जगह से आए हम लंबी पत्ता संगना और आगे नहीं देना और लंबी पत्ती है बको और अभी तो ये मिखल है ये उन्हें तो वक्त ही तरह हुआ है कौन है नहीं असमाना कितना हो रहा कुछ तक मैं जल रोटी वो क्या रोग लगी खुद पाहु देने सुख लीजिए उनका सलाह नहीं सजी में चला यही का इतना मुझे मापा नहीं सुख कह रहा नहीं ये सुख पाला को नहीं हो तो कोई नहीं लगता सुना क्या रोग मार्केट ले गए दिल्ली मार्केट मोबाइल मार्केट आ रहे हैं हम पिज़्ज़ा और मक्खन गाड़ी हम क्योंकि जलोश है अभी वाला मनी ना हुआ है ये लूनो हाँ बुदुम बम दूसरे योगो तो बात सब तक आए हैं हाँ यो अखोई चक्के तो डायरेक्ट मफम से लंबोई फुल है रे खंग देबो अहोय अदो अखोई योक्सनद्रीबा योक्सनबा थाजरागे ओय वेट तो
점점이. Kan jalan tara hen sang kali. taradi hengrami tai thodi trawa mu thamani Ya. masi kato wandi lurje Adu palang ko palang na. Dai ko sabi. kam chatte Ang ang ko nang pam sa trabaho. oh yani